ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕ ꯕꯤꯀꯥꯁ NDSꯅ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯆꯩꯅꯥꯈꯣꯜ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯟꯅꯖꯔꯤ ꯆꯩꯅꯥꯈꯣꯜ ꯍꯟꯗꯛꯇꯤꯅꯦ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯊꯣꯡꯗꯕ ꯌꯥꯗꯕꯅꯤꯀꯣ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯑꯅꯤꯁꯨꯕ ꯑꯃꯨꯛꯇ ꯑꯍꯨꯝꯁꯨꯕ ꯑꯃꯨꯛꯇ ꯑꯩꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯕꯅꯤꯀꯣ ꯌꯥꯔꯦ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯇꯧꯔꯣ ꯑꯩ ꯊꯝꯃꯦꯀꯣ ꯍꯣꯏ ꯃꯥ 와가 하이바 낭디 폰도 팟 헥ꯇ ꯀꯛꯈꯤ ꯑꯏꯪꯕꯤ ꯁ꯭ꯋꯔ ꯑꯁꯥꯡꯕ ꯃꯈꯣꯟ ꯊꯣꯛꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯒꯤ ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯆꯣꯛꯊꯔꯕꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯋꯥꯈꯜ ꯏꯐꯛ ꯐꯛꯁꯤꯜꯂꯕ ꯌꯥꯝꯅ ꯋꯥꯔꯕ ꯃꯤ ꯑꯗꯨ ꯃꯥꯜꯂꯤ ꯑꯏꯪꯕꯤꯁꯤ ꯃꯥꯟꯕ ꯈꯛꯁꯨ ꯅꯠꯇꯦ ꯃꯃꯥ ꯃꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈꯜ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯆꯣꯛꯊꯔꯕ ꯑꯏꯪꯕꯤꯅꯤ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯅꯪꯗꯅ ꯇꯨꯏꯁꯟꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯤꯕꯒ ꯑꯗꯨꯁꯨ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯟꯗꯨꯅ ꯑꯗꯨꯃꯛ ꯌꯥꯅꯕ ꯁꯤꯟꯈ꯭ꯔꯤ ꯇꯨꯏꯁꯟꯁꯨ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯔꯣꯜ ꯑꯍꯨꯝ ꯂꯦꯞꯇꯅ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯁꯤꯟꯈ꯭ꯔꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯏꯪꯕꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯒꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯍꯣꯔꯂꯤꯛꯁ ꯈꯔ ꯊꯤꯠꯇꯨꯅ ꯊꯛꯆꯤꯜꯂꯤ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯈꯔꯁꯨ ꯆꯥꯁꯤꯟꯖꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯗꯕꯗꯨꯁꯨ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯩꯕꯅ ꯄꯣꯊꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯑꯗꯨꯗ ꯐꯝꯊꯈ꯭ꯔꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯔꯨꯔꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗꯁꯨ ꯑꯏꯪꯕ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯔꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯄꯣꯊꯥꯈꯤꯕꯁꯤꯅ ꯇꯨꯡꯗ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯒꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯟꯕꯗ ꯑꯏꯪꯕꯤ ꯄꯣꯊꯥꯕꯒ ꯇꯧꯖꯗꯦ ꯂꯥꯏꯔꯤꯛꯇꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯄꯥꯊꯔꯤ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯁꯤ ꯀꯥ ꯑꯃꯗ ꯃꯤ ꯑꯅꯤꯃꯨꯛ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯏꯪꯕꯤꯒ ꯂꯩꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯃꯁꯥ ꯉꯝꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯊꯣꯛꯈꯤꯕ ꯃꯇꯥꯡꯅꯤ ꯄꯨꯡ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯍꯣꯁꯇꯦꯜꯒꯤ ꯋꯥꯔꯗꯦꯟꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯦꯛꯂꯛꯂꯕꯅꯤ ꯑꯏꯪꯕꯤꯁꯤ ꯃꯁꯥꯒ ꯊꯦꯡꯅ ꯄꯥꯖꯕꯅꯤ ꯈꯟꯗꯨꯅ ꯋꯥꯔꯗꯦꯟꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯑꯣꯏꯕꯅ ꯑꯏꯪꯕꯤ ꯑꯗꯨꯁꯨ ꯇꯨꯝꯅꯤꯡꯂꯕꯁꯨ ꯈꯥꯡꯗꯨꯅ ꯂꯥꯏꯔꯤꯛꯇꯣ ꯃꯈꯥ ꯇꯥꯅ ꯄꯥꯔꯛꯄꯅ ꯄꯨꯡ 1 ꯇꯥꯁꯤꯟꯈ꯭ꯔꯤ ꯃꯥꯗꯤ ꯄꯨꯡꯒ ꯀꯌꯥ ꯇꯥꯔꯕꯅꯣ ꯈꯪꯍꯧꯕ ꯅꯠꯇꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯇꯦꯕꯜ ꯑꯗꯨꯗ ꯑꯏꯪꯕꯤꯗꯣ ꯎꯏꯔꯤ ꯇꯧꯔꯨꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯑꯣꯏꯔꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯇꯨꯏꯁꯟꯗꯣ ꯄꯨꯡ 5ꯒꯤ ꯑꯃ ꯂꯩꯕꯅꯤ ꯃꯁꯥꯒꯤ ꯐꯣꯟ ꯄꯥꯏꯅꯕꯅꯤꯅ ꯑꯦꯂꯥꯔꯝ ꯊꯝꯅꯗꯨꯅ ꯍꯧꯒꯠꯅꯕ ꯈꯔꯁꯨ ꯌꯥꯎꯏ ꯃꯗꯨꯗ ꯍꯧꯒꯠꯇꯕ ꯀꯌꯥꯗꯨꯅ ꯋꯥꯔꯗꯦꯟꯗꯨꯅ ꯑꯃꯃꯝꯇꯪ ꯆꯪꯗꯨꯅ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯍꯧꯗꯣꯛꯂꯤ ꯃꯊꯪ ꯍꯧꯗꯣꯔꯛꯄꯗ ꯑꯏꯪꯕꯤꯒꯤ ꯀꯥꯗꯨ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯏꯪꯕꯤꯁꯤ ꯅꯣꯡꯃꯇ ꯍꯧꯗꯣꯛꯅꯗꯕꯅꯤ ꯉꯁꯤꯗꯤ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯋꯥꯔꯗꯦꯟꯗꯣ ꯆꯪꯁꯤꯟꯗꯨꯅ ꯑꯏꯪꯕꯤꯕꯨ ꯍꯧꯗꯣꯛꯏ ꯑꯏꯪꯕꯤ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯧꯕꯗ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯏ ꯑꯏꯪꯕꯤ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯃꯀꯣꯛꯇꯣ ꯀꯥ ꯍꯦꯟꯅ ꯉꯥꯎꯔꯛꯄꯒꯨꯝꯅ ꯇꯧꯏ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯄꯥꯏꯁꯤꯟꯖꯗꯨꯅ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯈꯥꯡꯏ ꯃꯇꯧꯗꯨꯗ ꯋꯥꯔꯗꯦꯟꯗꯨꯁꯨ ꯄꯥꯈꯠꯅ ꯍꯪꯉꯛꯏ ꯑꯏꯪꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯑꯏꯪꯕꯤꯅ ꯃꯤꯁ ꯀꯣꯛꯁꯤ ꯌꯥꯝꯅ ꯉꯥꯎꯏ ꯋꯥꯔꯗꯦꯟꯗꯨꯅ ꯅꯪꯕꯨ ꯉꯔꯥꯡ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯒꯦ ꯐꯃꯨꯡꯗꯁꯨ ꯇꯨꯝꯂꯝꯗꯦ ꯅꯁꯥꯗꯨꯁꯨ ꯏꯪꯉꯝꯃꯅꯤꯅꯦ ꯑꯏꯪꯕꯤꯅ ꯃꯤꯁ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯇꯨꯝꯊꯔꯒ ꯂꯩꯔꯝꯂꯦ ꯋꯥꯔꯗꯦꯟꯗꯨꯅ ꯐꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤꯅꯦ ꯇꯨꯏꯁꯟꯗꯣ ꯉꯁꯤ ꯍꯦꯛ ꯆꯠꯂꯨꯔꯅꯨ ꯍꯦꯟꯖꯤꯜꯂꯛꯂꯒꯗꯤꯅꯦ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯕ꯭ꯔꯁꯀ ꯇꯧꯔꯣ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯔꯒ ꯍꯤꯗꯥꯛ ꯆꯥꯅꯕ ꯇꯧꯁꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯔꯗꯦꯟꯗꯣ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯑꯏꯪꯕꯤ ꯇꯨꯏꯁꯟ ꯑꯗꯨ ꯆꯠꯇ꯭ꯔꯕꯗꯤ ꯃꯃꯥꯅ ꯑꯃꯨꯛ ꯉꯥꯡꯂꯛꯂꯒꯅꯤ ꯈꯟꯗꯨꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯣ ꯈꯖꯤꯛꯇꯪ ꯄꯥꯡꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯍꯥꯏꯔꯣꯡ ꯃꯀꯣꯛ ꯑꯗꯨ ꯎꯔꯨ ꯂꯩꯕꯒꯨꯝꯅ ꯑꯗꯨꯃꯛ ꯇꯧꯔꯤ
Upai leite ayingbi tuition chatpa ngamlaroi haiba khangli. Adubu tapli namduna brush phawdi tawthoklori. Hek sanglakpada ngai. Adubu mama ibi amadudi phone tawrakli. Ayingbi famungda nga thaduna phone do paikhatli. Kaigino tuition chatti haiba sibo. Hekta lakthari haibaga tawbaga. Mama, ai sangamdabagini. Natti, nangbu nasadubu adung ngamdana lairibadubu karino haibanida. Adumaina tawrabadi kamaina yadawribano. Exam na pung khara khakta ngairi. Guli ama sasallu. Aduga lairikto ngahak yemo. Tuition satrabanina ne. Mama sune thabak sa toini. Sak thungurage ko. Nakhoigi warden da so haikrabani. Ayingbina. Hoi mama. Phone do thamkri. Ayingbi mabira silai. Magi awaba se mama na mapana karisu khangbidi. Makhoigi di ayingbi se lairik yamna pagadabani. Mak yamna fangduna miyam mangda makhoigi mai oigadabani haiba wakhala si khaktani. Ayingbi tarakliba mapi singdo taithok seraga tabli ngamdana hawgatun tebaldagi thamliba lairik singdo laururi. Aduga famungdoda nga thaduna lairik makhol thokanduna pari. Tanja sida makhoigi hostel gi warden du su sangai. Ayingbi sasi hana thaklose. Aduga ne hidak sa sinaba. Warden aduna ayingbi du hidak pijaramlaga adumak thokri. Khara makhaidi ne tabugum tawi ayingbi. Adubu lairik ado makha tana pathana batawbada makok to sigli adumak tawduna laibadagi. Lairik pabado isang sangdri. Pongdi asum thengsilakpaga ayingbi lairik paba ngamlaroidra haidana pakhatpa thakatpadana pik thalli. Ngai haki matongni school setnaba loisinaba matamdo yauri. Ayingbi fanakanna hotnaduna hana pakhiba fakhiba singdo amuk hannabadi hotnabani. Adubu upai leiti makokto yamna kanna hena lumsilai. Tanja sida mama memido amuk phone tawrakli. Ayingbi pakhatna phone do paikhatli. Ema ayingbi exam do phajana tawramuko. Chemistry na tro thoibado. Chemistry dani nangne hekta solibasi phajana tawko. Hoi mama. Ayuk adusu sak inti nungaina sakidri. Ayingbi do revise tawnaba hotnaringaida. Haina school yauksinkhri exam hojinkiba pungmuki matungni. Ayingbi makokto yamna ka hena lumsilai. Exam do iba ngamlaroidra haidana pakhatpada masa pumbado bang hekta sagalai. Mamit manaw ngaksingang silakli. Ayingbi minitara mukti yamna wana khangduna exam do irammani. Adobo sum hen silakpana khang mangamlaktabadagi. Exam ina long na haitaraklami. Adumna tawrakpaduda oja mayam sen silaktuna ayingbido exam hall dudagi puthokri. Wakhal taraknaba kanna hotnaki. Adubo ising thabana oidabadagi hospital tamna exam tawringi manumaduda pukhatkri. Hostel gi warden mama mapa punna hospital da thungnari. Ayingbido adumak hiptuna laikri. Waka nangang sungamdi. Masyado soktaba hinman kibana doctor na ingang yahak pothalo haibadagi makhoi pumba mapaldo thorakli. Mimido kadudagi hek thoglakpada hostel dugi mapududa onsinduna asumna hairi. Sar karino angang sibu karimate yengsen bidrabro. Itaima lana khanbigano. Hostel da lairibasi angang asuki matik yami. Makhoi na sima nungaite sida tawe na haiba matamda ay khoi nongmada laithokidi. Ayingbi se masa nungaite na hairamdabana aisu khangawdri. Angang yamiduna bu karimata yengselroige hairibro. Isa simi kaya ngamjadabani. Oja hoina khara yengsenbirabadi phagadabani. Hostel mapudo karisu hairakdri. Warden duna. Ine ayingbi se ngasai makok ngawi haidana tuition chatkidabani. Hidak saraga exam ni na lepa yadabadagi school do chatkibani. Nangna kari khangdana hidak pangpida pijaribano hang. Nangi hidak tuna oirangbani ne isa siwan tharakli base. Loire hausikti loire exam thaudredana. Warden duna. Ine ayingbigi haksangse asuki matik sole haibasi. Ini di mama ama oina khangbidabra. Angang sida nongmata masa nungaibra nungaitabra haidana nongmata hangbikibro. Phone chu pairi adumak pau fauna bangaktani.
ꯉꯁꯥꯏꯗꯁꯨꯅꯤ ꯃꯁꯥ ꯉꯝꯗꯕꯒꯤ ꯇꯨꯏꯁꯟ ꯆꯠꯇꯕ ꯑꯉꯥꯡ ꯑꯗꯨ ꯏꯅꯦꯅ ꯆꯩꯕꯤꯈꯤꯕꯗꯣ ꯑꯉꯥꯡꯁꯤꯗ ꯏꯅꯦꯁꯨ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯃꯤꯃꯤꯁꯨ ꯈꯣꯟ ꯀꯟꯈꯠꯂꯛꯏ ꯀꯔꯤ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯏꯁꯥꯁꯤꯅ ꯃꯌꯥꯝꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯅꯪꯅ ꯌꯦꯡꯁꯤꯟꯕꯒꯤ ꯑꯣꯏꯔꯦꯗꯅ ꯄ꯭ꯔꯦꯝꯅ ꯃꯃꯥ ꯌꯥꯔꯦꯗ ꯍꯣꯁꯄꯤꯇꯥꯜꯅꯤ ꯅꯈꯣꯜ ꯑꯗꯨ ꯋꯥꯡꯈꯠꯀꯅꯨꯅꯤ ꯃꯤꯃꯤꯅ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯅꯪꯗꯤ ꯇꯥꯕꯤꯗꯕ꯭ꯔꯣ ꯏꯁꯥꯁꯤ ꯃꯈꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ ꯍꯣꯁꯇꯦꯜ ꯃꯄꯨ ꯑꯗꯨ ꯋꯥꯔꯗꯦꯟꯒꯤ ꯃꯤꯆꯪꯗ ꯑꯗꯨꯃꯛ ꯂꯦꯞꯂꯤ ꯃꯔꯝꯗꯤ ꯋꯥꯔꯗꯦꯟꯁꯤ ꯃꯥꯅ ꯍꯣꯁꯇꯦꯜ ꯍꯦꯛ ꯂꯤꯡꯈꯠꯂꯛꯄꯗꯒꯤ ꯍꯧꯅ ꯂꯩꯔꯛꯂꯕꯅꯤ ꯃꯕꯨꯛ ꯐꯠꯖꯅ ꯈꯪꯂꯕꯅꯤ ꯑꯃꯗꯤ ꯃꯤꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯆꯞ ꯆꯥꯅ ꯈꯪꯕꯅꯅꯤ ꯏꯇꯩꯃ ꯇꯥꯃꯣ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯉꯥꯡ ꯑꯁꯤ ꯑꯗꯨꯃꯛ ꯂꯧꯊꯣꯛꯄꯤꯌꯨ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤ ꯀꯥꯗ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯃꯤꯃꯤ ꯃꯊꯕꯥꯛꯇ ꯃꯈꯨꯠꯇꯨ ꯊꯝꯂꯒ ꯍꯔꯦ ꯍꯔꯦ ꯂꯣꯏꯔꯦꯗꯅ ꯌꯦꯡꯉꯨꯅꯤ ꯃꯣꯏꯅ ꯃꯥꯡꯍꯟꯗꯅ ꯀꯅꯥꯅ ꯃꯥꯡꯍꯟꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯏꯁꯥꯁꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯊꯃꯝ ꯂꯩꯔꯔꯣꯏ ꯄ꯭ꯔꯦꯝꯅ ꯑꯁ ꯃꯃꯥ ꯍꯣꯁꯇꯦꯜ ꯃꯄꯨꯗꯨꯅ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯇꯣꯞꯄ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯍꯣꯔꯦꯟ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯍꯦꯛꯇꯃꯛ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯔꯗꯦꯟꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯤ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯃꯤꯃꯤꯗꯨ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯌꯥꯅꯤ ꯁꯤꯗ ꯐꯝꯕꯤꯌꯨ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯄ꯭ꯔꯦꯝꯅ ꯗꯣꯛꯇꯔ ꯑꯉꯥꯡꯒꯤꯁꯤꯕꯣ ꯗꯣꯛꯇꯔꯗꯨꯅ ꯄꯦꯔꯦꯟꯁ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯧ ꯃꯥꯅꯤ ꯑꯉꯥꯡ ꯑꯁꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟꯖꯥꯏꯇꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯃꯤꯃꯤꯗꯨ ꯄꯥꯈꯠꯅ ꯌꯦꯡꯅꯩ ꯗꯣꯛꯇꯔꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯌꯨꯝꯗ ꯄꯨꯊꯕꯒꯤ ꯃꯇꯥꯡꯗꯤ ꯄꯦꯔꯦꯟꯁ ꯍꯣꯏꯅ ꯑꯄꯥꯝꯕꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯉꯥꯡꯗ ꯄ꯭ꯔꯦꯁꯔ ꯀꯥ ꯍꯦꯟꯅ ꯄꯤꯕꯤꯒꯅꯨ ꯍꯔꯥꯎꯍꯜꯂꯨ ꯅꯨꯡꯉꯥꯏꯍꯜꯂꯨ ꯃꯁꯥꯁꯤꯁꯨ ꯌꯥꯝꯅ ꯁꯣꯟꯅ ꯎꯏ ꯑꯗꯨꯒ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯥ ꯑꯌꯤꯡꯕꯤꯒꯤ ꯍꯥꯔꯠꯁꯦ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯄꯦꯔꯦꯟꯁꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯈꯔ ꯁꯦꯟꯅꯕꯤꯌꯨ ꯍꯦꯟꯖꯤꯟꯈ꯭ꯔꯕꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯄꯒꯤ ꯐꯤꯚꯝ ꯑꯣꯏꯔꯛꯀꯅꯤ ꯃꯤꯃꯤꯅ ꯗꯣꯛꯇꯔ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯇꯧꯔꯤꯕ ꯑꯗꯣ ꯑꯦꯛꯖꯥꯝ ꯊꯥꯕꯁꯤꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯗꯣꯛꯇꯔꯗꯨ ꯃꯤꯃꯤꯗ ꯈꯖꯤꯛ ꯉꯥꯛꯅ ꯌꯦꯡꯉꯛꯏ ꯗꯣꯛꯇꯔꯗꯨꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯗꯨ ꯈꯪꯂꯗꯨꯅ ꯄ꯭ꯔꯦꯝꯅ ꯃꯤꯃꯤꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯗꯣꯛꯇꯔꯗꯨꯅ ꯑꯦꯛꯖꯥꯝꯗꯨꯕꯨ ꯊꯥꯗꯕꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯥꯅꯦ ꯍꯧꯖꯤꯛ ꯃꯁꯥ ꯑꯁꯤꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯗ ꯄ꯭ꯔꯦꯝꯅ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯊꯖꯈ꯭ꯔꯒꯦ ꯗꯣꯛꯇꯔꯗꯨꯅ ꯐꯅꯤ ꯐꯅꯤ ꯄ꯭ꯔꯦꯝꯒ ꯃꯤꯃꯤꯒꯗꯣ ꯗꯣꯛꯇꯔꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯤꯡꯕꯤꯗꯣ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯤ ꯉꯁꯥꯏ ꯍꯣꯁꯇꯦꯜꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯂꯩꯈꯤꯕꯗꯨꯅ ꯈꯨꯗꯛꯇ ꯃꯤꯃꯤ ꯆꯠꯇꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯨꯔꯤ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯀꯥꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯤꯃꯤꯁꯨ ꯃꯆꯥꯅꯨꯄꯤꯗ ꯁꯥꯎꯕꯗꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝ ꯊꯥꯍꯧꯗꯕꯁꯤꯒꯤ ꯋꯥꯈꯜꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯆꯧꯕꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯤ ꯑꯌꯤꯡꯕꯤ ꯇꯞꯂꯤ ꯇꯞꯂꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯃꯊꯛꯇꯒꯤ ꯌꯦꯡꯊꯔꯛꯄꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯥꯗ ꯁꯥꯟꯅꯔꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯈꯔ ꯑꯃꯅ ꯂꯥꯏ ꯐꯤꯗꯤꯕꯤ ꯁꯥꯟꯅꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯏꯁꯩ ꯊꯥꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯑꯌꯤꯡꯕꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯈꯖꯤꯛꯇꯃꯛ ꯅꯣꯛꯆꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯅꯪꯗꯤ ꯖꯒꯣꯏ ꯌꯥꯝꯅ ꯍꯩꯕꯅꯦ ꯅꯪ ꯑꯃꯨꯛ ꯁꯥꯎ ꯂꯥꯛꯑꯣ ꯆꯍꯤ 6-7ꯃꯨꯛꯀꯤ ꯂꯣꯡꯒꯥꯒꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯃꯛꯇꯗꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯡꯂꯤ ꯁꯥꯟꯅꯔꯤ ꯆꯥꯎꯈꯠꯂꯛꯄꯒꯤꯅꯤ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯑꯃꯗꯤ ꯂꯝꯄꯥꯛ ꯂꯩꯁꯤꯜꯂꯛꯇꯕꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯆꯧꯕꯁꯤ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯁꯥꯟꯅꯐꯝꯅꯤ ꯌꯨꯝꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯑꯍꯤꯡꯕꯤꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯩ ꯌꯨꯝꯕꯨ ꯑꯗꯨꯁꯨ ꯑꯉꯥꯡꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯃꯤꯁꯛꯅꯤ ꯑꯌꯤꯡꯕꯤꯅ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯁꯥꯔꯒꯦꯀꯣ ꯑꯉꯥꯡ ꯃꯌꯥꯝ ꯐꯝꯗꯨꯅ ꯌꯦꯡꯂꯤ ꯑꯍꯤꯡꯕꯤ ꯃꯈꯨꯠ ꯃꯁꯥꯋꯣ ꯊꯦꯛ ꯊꯦꯛꯇꯅ ꯖꯒꯣꯏ ꯁꯥꯔꯤ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯤ
ꯇꯥꯟꯖꯥꯁꯤꯗ ꯃꯦꯃꯤꯗꯣ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯑꯌꯤꯡꯕꯤꯕꯨ ꯂꯥꯛꯇꯨꯅ ꯀꯧꯗꯨꯅ ꯆꯪꯉꯛꯏ꯫ ꯑꯌꯤꯡꯕꯤ! ꯑꯌꯤꯡꯕꯤ! ꯑꯌꯤꯡꯕꯤ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯖꯗꯨꯅ ꯌꯨꯝꯕꯨꯗꯨꯒꯤ ꯃꯅꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯃꯦꯃꯤꯗꯣ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯌꯤꯡꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ꯫ ꯑꯌꯤꯡꯕꯤ ꯌꯨꯝꯕꯨꯗꯨꯗ ꯌꯥꯟꯗꯨꯅ ꯀꯟꯅ ꯀꯞꯂꯤ꯫ ꯏꯆꯦ ꯃꯦꯃꯤ, ꯁꯥꯟꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ, ꯑꯉꯥꯡꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯊꯝꯕꯤꯔꯝꯃꯨꯗꯅ꯫ ꯃꯦꯃꯤꯅ, ꯍꯣ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯁꯥꯟꯅꯔꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯗꯣꯏꯅꯣ, ꯄꯔꯤꯈꯥ ꯀꯨꯏꯗ꯭ꯔꯕꯅꯤ, ꯏꯆꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯦꯃꯤꯗꯣ ꯑꯌꯤꯡꯕꯤꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯌꯥꯝꯗꯣ ꯃꯦꯃꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯩꯃꯥ, ꯕꯦꯝꯃ, ꯍꯧꯒꯠꯄꯒ ꯉꯝꯃꯦꯗꯅ꯫ ꯃꯃꯥꯅ ꯋꯥ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯑꯌꯤꯡꯕꯤ ꯈꯜꯂꯕ ꯋꯥꯈꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯤ꯫ ꯃꯦꯃꯤꯁꯨ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯔ ꯄꯨꯗꯨꯅ ꯆꯪꯉꯛꯏ꯫ ꯑꯌꯤꯡꯕꯤꯁꯨ ꯇꯞꯂꯤ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯤ꯫ ꯃꯦꯃꯤꯅ, ꯁꯤ ꯆꯥꯁꯤꯜꯂꯨꯀꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯑꯩꯅ ꯍꯥꯏꯕꯅꯤ꯫ ꯅꯣꯏ ꯕꯕꯥꯁꯤꯅꯅꯦ, ꯑꯩꯗꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯕꯅꯤꯅꯦ꯫ ꯑꯌꯤꯡꯕꯤ ꯃꯃꯥꯗ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯏ꯫ ꯃꯦꯃꯤꯅ, ꯅꯁꯥꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤꯅꯦ, ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯄꯥꯁꯤꯟꯅꯕ ꯍꯧꯔꯣ, ꯏꯃꯥ ꯊꯣꯛꯑꯦꯀꯣ꯫ ꯑꯌꯤꯡꯕꯤ ꯈꯨꯝꯗꯦ, ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ, ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩ꯫ ꯃꯃꯥꯅ ꯄꯤꯔꯝꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯃꯀꯣꯛ ꯃꯅꯨꯡ ꯑꯁꯤꯗ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ, ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ꯫ ꯍꯩꯃꯥ, ꯑꯌꯤꯡꯕꯤ, ꯅꯪꯗꯤ ꯄꯩꯈ꯭ꯌꯥ ꯄꯥꯁ ꯇꯧꯗ꯭ꯔꯦꯅꯦ, ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯦꯛꯖꯥꯝ ꯊꯥꯎꯑꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯁ, ꯍꯟꯗꯛ ꯐꯦꯜ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡ ꯐꯥꯏꯅꯦꯜꯗꯗꯤ ꯃꯥꯔꯛ ꯍꯟꯊꯔꯅꯤꯅꯦ꯫ ꯃꯥꯏꯁꯤ ꯊꯕꯛꯒ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯌꯤꯡꯕꯤ ꯃꯃꯤꯠꯇꯣ ꯀꯟꯅ ꯎꯏꯁꯜꯂꯤ, ꯃꯈꯨꯠꯇꯣ ꯃꯣꯝꯄꯥꯛꯇꯨꯗ ꯆꯤꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯤꯀꯣꯛ ꯊꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯤꯔꯤꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯤꯡꯕꯤ ꯉꯁꯤ ꯑꯦꯛꯖꯥꯝ ꯊꯥꯍꯧꯗꯕꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ, ꯃꯃꯥꯒꯤ ꯃꯤꯆꯩ ꯀꯌꯥꯅ ꯃꯀꯣꯛ ꯃꯅꯨꯡꯗꯨꯗ ꯄꯤꯛ ꯊꯜꯂꯤ꯫ ꯑꯌꯤꯡꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯃꯅꯥꯗꯣ ꯃꯦꯟꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯇꯟꯖꯥꯁꯤꯗ ꯃꯃꯥ ꯃꯦꯃꯤꯗꯤ ꯆꯠꯊꯣꯛꯈꯤꯕ ꯇꯟꯖꯥꯅꯤ꯫ ꯄ꯭ꯔꯦꯝꯗꯣ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯌꯤꯡꯕꯤꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯦꯝ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯅꯥꯀꯜꯗ ꯐꯝꯊꯩ꯫ ꯕꯦꯝꯃ, ꯏꯕꯦꯝꯃ, ꯑꯌꯤꯡꯕꯤ, ꯁꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯀꯞꯀꯅꯨꯅꯦꯍꯦ꯫ ꯑꯌꯤꯡꯕꯤ ꯑꯗꯨꯃꯛ ꯍꯤꯛꯅ ꯀꯞꯂꯤ꯫ ꯄ꯭ꯔꯦꯝꯁꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯐꯅꯕꯗꯤ ꯈꯟꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯀꯔꯤꯁꯨ ꯉꯥꯡ-ꯆꯩꯕ ꯇꯧꯔꯨꯗꯦ꯫ ꯄ꯭ꯔꯦꯝꯅ ꯅꯝꯗꯨꯅ ꯑꯌꯤꯡꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯦꯃꯤꯅ, ꯕꯦꯝꯃ, ꯅꯁꯥꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯌꯤꯡꯕꯤꯅ, ꯇꯧꯗ꯭ꯔꯦ꯫ ꯃꯦꯃꯤꯅ, ꯐꯔꯦꯗ, ꯅꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅꯅꯦ, ꯍꯟꯗꯛꯀꯤ ꯊꯥꯕ ꯉꯝꯗ꯭ꯔꯕꯗꯣ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗ ꯊꯥꯕ ꯌꯥꯒꯅꯤꯅ ꯍꯥꯏꯕꯅꯤ, ꯊꯥꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯁꯣꯛꯂꯛꯀꯅꯤ꯫ ꯑꯌꯤꯡꯕꯤꯁꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯤ꯫ ꯄ꯭ꯔꯦꯝꯅ, ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯈꯤꯁꯤꯅꯤ, ꯑꯗꯨꯒ ꯋꯥꯔꯤꯗꯨ ꯀꯣꯟꯅ ꯁꯥꯁꯤꯗꯅ꯫ ꯃꯦꯃꯤꯅ, ꯀꯣꯟꯅ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ, ꯍꯥꯟꯅꯒꯤ ꯍꯣꯁꯇꯦꯜꯗꯨꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯝꯂꯔꯣꯏ꯫ ꯑꯩꯅ ꯉꯁꯥꯏ ꯑꯅꯧꯕ ꯑꯃ ꯌꯦꯡꯂꯨꯔꯕꯅꯤ, ꯃꯈꯣꯏꯒꯤꯗꯤ ꯃꯣꯕꯥꯏꯜ ꯄꯥꯏꯍꯟꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯒ ꯀꯥꯁꯨ ꯇꯣꯉꯥꯟꯅ ꯄꯤ, ꯑꯗꯨꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯂꯕꯅꯤ꯫ ꯄ꯭ꯔꯦꯝꯅ, ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ? ꯃꯦꯃꯤꯅ, ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤꯗ꯫ ꯑꯌꯤꯡꯕꯤꯅ, ꯃꯃꯥ, ꯕꯕꯥ, ꯑꯩ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦꯕ꯫ ꯄ꯭ꯔꯦꯝꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯦꯃꯤꯅ ꯁꯠ ꯈꯨꯝꯃꯛꯏ꯫ ꯌꯥꯗꯦ, ꯅꯪ 12 ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯍꯣꯠꯅꯔꯛꯂꯒ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯂꯥꯏꯔꯤꯛꯇꯨ ꯃꯨꯟꯅ ꯄꯥꯍꯧꯒꯗꯕꯅꯤ꯫ ꯍꯦꯛ ꯂꯣꯏꯕꯒ ꯀ꯭ꯔꯥꯁ ꯀꯣꯔꯁ ꯈꯛ ꯌꯥꯎꯔꯒ ꯅꯤꯠꯇꯨ ꯊꯥꯅꯕ ꯇꯧꯁꯤ꯫ ꯑꯍꯥꯟꯕ ꯊꯥꯕꯗ ꯈꯟꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯌꯤꯡꯕꯤ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯉꯛꯏ꯫ ꯃꯃꯥ, ꯑꯩꯗꯤ ꯅꯤꯠ ꯊꯥꯅꯤꯡꯗꯦ꯫ ꯃꯦꯃꯤꯅ, ꯊꯥꯅꯤꯡꯕ꯭ꯔꯥ ꯊꯥꯅꯤꯡꯗꯕ꯭ꯔꯥ ꯍꯪꯕ ꯅꯠꯇꯦꯅꯦ, ꯊꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯆꯥ ꯄꯨꯝꯕ ꯍꯧꯖꯤꯛ ꯃꯦꯗꯤꯀꯦꯜ ꯂꯣꯏꯅꯃꯛ ꯇꯝꯅꯈ꯭ꯔꯕꯅꯤ꯫ ꯑꯌꯤꯡꯕꯤ ꯆꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯄ꯭ꯔꯦꯝꯅ,
Memi, nang karadi henmalabani ko. Angangisu apamba haibado soiduna lairangmanine. Memina, makoy babana karisu kangbanati. Mana pamliba si karino haiba ay sapsana kangi. Madutaw na ba haidana ay nasiliba sini. Tunggisu kandaba yadabani. Priyamna, adubo haiba. Magi apamado adom tawjasanu haiba nini. Memina, magi apamado tungkoy na sanaba yaroy niya. Anido kajik dagi. Kon wangkat narakpadagi. Priyamsu sak sabado loy sinuna. Adumak tokri. Adu fawo memi mana kalibaduna adumak sumi haidana lairi. Numit inigi matungni. Memina namduna aying bibu hostel anawwaduda tilay. Hostel sida layba. Ahan manumit aduni. Aying bi mayamgi iman manadi. Anawwala pagisu waigadra. Miga ikaw kawandi. Wasu kaya ngangdi. Mangmangdana wakal yamna waba miyamagum na adumak laybagum taw. Namidang gisag ising sabatok na raduna. Magi kada siyang naduna. Lairik pa na bataw na kri. Matang masi 12 exam ko idrabani. Lairik may haukay pa na ba matang atumang. Aying bisu, diabal da fam nuna lairik pari. Tang na ba kada lairi ba kanamataga. Maga kang na ba nati. School sumana mayam di kitungali. Pung tara makay ta silak pa swayda. Warden gisek lai. Aying biteng na lairik pa ba si haynabi oy ba na. Adumak mamit ising singli. Warden duna. Aying bi haiba na tro. Aying bi lairik parang badulep na. Warden doon silay. Mani miss. Warden na. Rulgi oy na. Pung tara makay fawa pa ba hain haiba ni. Tengta na pagya haira basu kay sukay di. Yam na di tenganu ko. Ado loy silagi haira basu yari. Ayuk ta na. Pung mga fawagi manung da hugot ka ba ni. Aying bisu. Hoy miss. Warden do tokri. Aying bi lairik to makata na paana ba tawri. Ado pong ngaklibadi, lairik pari ba do tension da pa ba nara, baro ba kuding magkarisu siyang da bagum na tawi. Aying bi, mana hangtok liba piyes to gi maning tang ba piyes singa do, kayam lairi ba no haida na makol tong na satsat hang doi. Panayam na diwali. Aying bi, mibay tabay ba haukri. Makut ani magsang do na, makok to pay sili. Sor saw na hondo na lairik to paana ba tawri. Ado bu siyang malagtrabaduda aying bi ang awiyamagum lairik to lakta nilang tokri. Pamungduda parap siyang sinduna tumta na ba yam na kan na honay. Ado bu fana ko'y na tumta ba siyang yayaramdi. Aying bi tumba yamalagtrabaduda hawgat to na magi tum na ba hidag ado ama sa sili. Madugi matungda famung adom da amo kakatkit tawagani. Mana nga siya lang toki ba boy do ay fit yengi. Yeng niyang nga notebook ato, matom da siya may sing ato, hang na siya na bagong tawri. Kanagom ba ama lairik pabagi mawong. Aying bi, yeng na kongpam ama ni hali. Ado bo sumiyang siluraga, lairik to masileng nagpagom na, mana lairi ba may kaya tam na sumsang silak pagom na tawri. Aying bi, mitfam hong bading amdi, kongpam madudi tapli maning han badi lipti. Wakal kan ba henman bagira, natraga na, karibo oiri ka ba? Lairik to na sumasum aying bibu kausyan bagom na, magi manakta sumasum sang silay. Aying bi, ko na tangda table do da lairi ba, ising bottle do law na, magi, lairik ado da zoro law na loy na makaisili. Makut masyado tagtangnik to na, tum na baguli do masing kayano kang da ba makay, kokta ado dagim, makut to da haisilaga, paniam do makata tada to na, Hana ama siya kibaduga. Ani ako mukti sa senkri, gulido. Ahing adoma, ahing bi, gulido ki mayay na adomak tumtagri. Matangi ayuk, warden o ka matang siyang duna, ang agsing adobo hogdogli. Matang lakpa na, ahing bigi ka yawra duna siyang ay. Isi sinadomak tumlamli ahing bi adodi. Warden do siyang lakduna, ahing bibo hogdoglam lagadomak tokri. Ahing bisyo makok sigli taw duna hogolay. Mamit panglagpada, magi ka do sitna na layrambaduda, aying bingak na koyeng-yengi. Ngarang aying dataw kibasing ado, masi mayikseng na adumak ning singli. Aying bi warden do na loy salam libra hay na suamukali, ado mahang nagkangkidabadi, warden do na siyang magpada, magi ka si asum na sum layrambani hay basimadi kangkidri. Asum na sum matam kara hogsinkri.
ꯑꯌꯤꯡꯕꯤꯒꯤ ꯃꯁꯥꯁꯨ ꯌꯥꯝꯅ ꯑꯍꯣꯡꯕ ꯂꯥꯛꯈꯤ. ꯇꯨꯝꯕ ꯌꯥꯔꯛꯇꯕꯗ ꯃꯃꯤꯠꯇ ꯖꯥꯠ ꯖꯥꯠ ꯎꯔꯛꯄ, ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯦꯡꯂꯛꯇꯕ, ꯃꯤ ꯇꯤꯟꯅꯕ ꯌꯥꯔꯛꯇꯕ, ꯎꯪꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯛꯈꯤ. ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯒꯤ ꯋꯥꯔꯗꯦꯟꯗꯨꯅ ꯃꯤꯃꯤ ꯑꯃꯗꯤ ꯄ꯭ꯔꯦꯝꯅ ꯂꯥꯛꯄꯗ ꯀꯌꯥꯔꯛ ꯍꯥꯏꯈꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯈꯤꯗꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜꯗꯨꯒꯤ ꯂꯤꯡꯈꯠꯄ ꯅꯨꯃꯤꯠ ꯑꯣꯏꯅ ꯐꯪꯁꯟ ꯃꯆꯥ ꯑꯃ ꯇꯧꯈꯤ. ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯀꯌꯥ ꯑꯗꯨ ꯖꯒꯣꯏ ꯁꯥꯕꯅ ꯁꯥꯕ, ꯏꯁꯩ ꯁꯛꯄꯅ ꯁꯛꯄ, ꯃꯥꯒꯤ ꯍꯩꯅꯕꯤ ꯀꯌꯥ ꯎꯠꯆꯔꯤ, ꯂꯥꯡꯖꯔꯤ. ꯑꯌꯤꯡꯕꯤ ꯖꯒꯣꯏ ꯁꯥꯕꯗꯨ ꯌꯥꯝꯅ ꯌꯥꯎꯅꯤꯡꯈꯤ. ꯑꯗꯨꯕꯨ ꯃꯤꯃꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ. ꯊꯣꯏꯅ ꯑꯗꯨꯝ ꯑꯌꯤꯡꯕꯤꯕꯨ ꯊꯤꯅ ꯆꯩ ꯉꯥꯡꯈꯤꯕꯅꯤ. ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯐꯪꯁꯟ ꯇꯧꯏ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯣꯁꯇꯦꯜꯗ ꯁꯥꯎꯈꯤ. ꯑꯌꯤꯡꯕꯤꯒꯤ ꯄꯨꯟꯁꯤꯁꯤ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯅꯠꯇꯕꯒꯨꯝꯕꯅꯤ. ꯆꯥꯕ ꯇꯨꯝꯕ ꯆꯠꯄ ꯄꯨꯝꯅꯃꯛ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅꯃꯛ ꯂꯩ. ꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯤꯡꯕꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯪꯈꯤꯗꯕ ꯀꯨꯏꯔꯦ. ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯕ ꯃꯇꯝꯗꯁꯨ ꯃꯤꯃꯤ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯤ. ꯑꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯈꯤꯗꯦ. ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ 12 ꯑꯦꯛꯖꯥꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯗꯤ ꯍꯣꯁꯇꯦꯜꯗꯨꯗꯒꯤ ꯅꯣꯡꯃꯗ ꯐꯥꯎꯕ ꯊꯣꯛꯂꯛꯍꯟꯈꯤꯗꯦ. ꯅꯤꯠ ꯑꯦꯛꯖꯥꯝ ꯊꯥꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯄꯤꯁꯤꯟꯕꯤꯈꯤꯕꯅꯤ. ꯎꯄꯥꯏ ꯂꯩꯇꯦ ꯑꯌꯤꯡꯕꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯨ ꯌꯥꯕ ꯇꯥꯈꯤꯕꯅꯤ. ꯃꯇꯝꯁꯤꯗꯒꯤ ꯍꯧꯔꯒ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛꯇꯨ ꯃꯃꯥꯡꯗ ꯍꯥꯡꯗꯨꯅ ꯊꯝꯂꯤ. ꯄꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯦꯡꯂꯤꯕ꯭ꯔꯥ? ꯃꯃꯤꯠꯇꯨꯁꯨ ꯃꯨꯁꯤꯟꯕꯒꯨꯝ ꯇꯧ. ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯒꯝ ꯊꯤꯜꯂꯛꯏ. ꯑꯌꯤꯡꯕꯤ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯕ ꯊꯣꯡꯁꯨ ꯅꯠꯇꯦ. ꯌꯦꯡꯉꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯦ. ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜ ꯑꯗꯨꯗ ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ. ꯑꯌꯤꯡꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ. ꯃꯅꯤꯡ ꯍꯟꯕꯗ ꯊꯣꯡꯗꯨꯗ ꯁꯥꯄꯨ ꯀꯟꯅ ꯊꯤꯡꯁꯜꯂꯤ. ꯎꯔꯤꯕ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯛꯐꯝ ꯑꯗꯨꯗꯤ ꯃꯆꯤ ꯂꯦꯡꯗꯦ. ꯃꯥꯏꯊꯣꯡꯗꯤ ꯎꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯌꯦꯡꯂꯛꯄꯗ ꯃꯥꯒ ꯁꯞ ꯍꯦꯛꯇ ꯃꯥꯟꯅꯩ. ꯑꯌꯤꯡꯕꯤ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ. ꯅꯪ ꯀꯅꯥꯅꯣ? ꯍꯥꯏꯅ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ. ꯅꯨꯄꯤꯗꯨꯒꯤ ꯃꯄꯥ ꯌꯧꯔꯝꯗꯥꯏ ꯑꯌꯤꯡꯕꯤ ꯁꯞ ꯂꯦꯞꯈ꯭ꯔꯤ. ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯆꯪꯁꯤꯟꯕꯒꯤ ꯃꯥꯒꯤ ꯃꯊꯧꯅꯥ ꯂꯩꯇ꯭ꯔꯤ. ꯑꯌꯤꯡꯕꯤꯅ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯇꯨꯡ ꯑꯣꯟꯗꯨꯅ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯂꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ. ꯑꯌꯤꯡꯕꯤ ꯃꯃꯤꯠ ꯃꯅꯥ ꯁꯞ ꯌꯨꯡꯉꯤ. ꯃꯥꯡꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯃꯥꯒ ꯆꯞ ꯃꯥꯟꯅꯩ. ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ. ꯅꯨꯄꯤ ꯑꯗꯨ ꯑꯌꯤꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯁꯤꯜꯗꯨ ꯇꯞꯂꯤ ꯆꯤꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ. ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯑꯉꯥꯡꯕ ꯏꯈꯦ ꯀꯌꯥꯁꯨ ꯁꯤꯟꯊꯔꯛꯂꯝꯃꯤ. ꯑꯌꯤꯡꯕꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ. ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯉꯛꯇꯕ ꯉꯝꯗꯦ. ꯑꯌꯤꯡꯕꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯕ ꯉꯝꯗꯦ. ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯒꯨꯝꯕ ꯇꯣꯏꯅ ꯎꯔꯛꯄꯁꯤꯗ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯕꯅ ꯋꯥꯈꯜ ꯍꯛꯆꯥꯡ ꯄꯨꯟꯅ ꯁꯣꯛꯆꯤꯜꯂꯕꯅꯤ. ꯑꯗꯨꯕꯨ ꯀꯅꯥꯗꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗꯦ. ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ. ꯑꯍꯤꯡ ꯆꯥꯕꯨꯛ ꯑꯗꯨꯗ ꯃꯪꯂꯥꯟ ꯑꯃꯈꯛ ꯃꯪꯂꯝꯃꯤ ꯑꯌꯤꯡꯕꯤꯗꯣ. ꯁꯥꯡꯂꯕ ꯀꯣꯔꯤꯗꯔ ꯑꯃꯗꯅꯤ. ꯂꯦꯞꯄ ꯂꯩꯇꯦ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯌꯤꯡꯕꯤꯗꯣ. ꯏꯃꯝ ꯃꯝꯃꯤ ꯃꯐꯝ ꯑꯗꯣ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ. ꯀꯔꯝꯕ ꯃꯐꯝꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯦ. ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯌꯤꯡꯕꯤꯗꯣ. ꯃꯈꯣꯡꯗꯨꯁꯨ ꯏ ꯊꯣꯛꯄꯒꯨꯝꯅ ꯇꯧꯔꯤ. ꯆꯠꯅ ꯑꯀꯣꯏꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯌా ꯑꯃꯁꯨ ꯇꯥꯔꯛꯏ. ꯑꯇꯩ ꯀꯅꯥꯒꯤ ꯅꯠꯇꯦ, ꯃꯃꯥ ꯏꯕꯦꯝꯃ ꯃꯤꯃꯤꯒꯤ ꯈꯣꯟꯖꯦꯜꯅꯤ. ꯑꯦꯛꯖꯥꯝ ꯊꯥꯜꯂꯤꯕ, ꯍꯣꯁꯇꯦꯜꯗ ꯁꯦꯜ ꯑꯗꯨꯛ ꯌꯥꯝꯅ ꯆꯪꯅ ꯊꯝꯂꯤꯕ, ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯇꯤꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯤ ꯅꯪꯅ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣ, ꯑꯩꯒꯤ ꯃꯥꯡꯗꯒ ꯊꯣꯛꯂꯛꯀꯅꯨ. ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ. ꯆꯠꯂꯣ, ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯆꯣ. 시기게 시작으로네 나마이도 이까이들어. 아이코이디 이까이በꯅ ꯂꯣꯏꯔꯦ. ꯈꯣꯟꯖꯦꯜꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯡꯅ ꯄꯨ ꯃꯥꯏꯀꯩꯗ ꯂꯦꯞꯇꯨꯅ ꯆꯠꯂꯤ ꯑꯌꯤꯡꯕꯤ. ꯁꯥꯡꯂꯕ ꯀꯣꯔꯤꯗꯔ ꯑꯗꯨ ꯈꯝ ꯊꯦꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯁꯞ ꯂꯦꯞꯄꯤ. ꯑꯗꯨꯒ ꯇꯨꯡ ꯍꯟꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯂꯒ ꯋꯥꯡꯂꯕ ꯐ꯭ꯂꯣꯔꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯣꯡꯊꯔꯛꯈ꯭ꯔꯤ. ꯇꯝꯊꯤꯔꯕ ꯃꯪꯂꯥꯟ ꯑꯗꯨꯅ ꯇꯨꯝꯕ ꯀꯥꯏꯍꯜꯂꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯏ ꯑꯌꯤꯡꯕꯤꯗꯣ.
Mamit panglakpada masyado humangak na ngayramli. Mangda ukribasingdo ningsinglaga ayingbi higna kablai. Bakit pa akiba mafaurakli. Mitkup sida mo mahika sida mi laibagom samil kaya masu lepuna fanglagli. Thari ba tebal laduda mi famduna lairik babagom na dumaktauri. Ayingbi kimanmana pamungi kasil ta sinduna higna kaptuna masyado taktang nikna ahingdo tumtabaya na kangli. Nong hek ngan baga ayingbi warden dagi phone lawduna mapada phone tauri. Mamada taururabadi soidana nganglakлагani haiba khangi. Prem su phone do lakwaga adumak paikhalai. Hello. Baba. Hau, tai. Ayingbi karamna haigani haipong khangdi. Tumina laikhibaduda premna kaidorobano khanduna ayingbi bu kaurei. Bema. Ayingbi kaidoragene nangba. Baba, ay am kiye. Prem ngakna. Bema. Kaidorage, babada pachin hayusi. Kaidorage ni sabo. Ayingbina. Baba, ay lawala o. Kanano ayok sida. Mimido prem gi manakta sang silai. Ayingbi sumamagi kunjel tari. Ayingbina. Baba, ay lawala o. Mimina. Hay, kaino. Kay gilawala pa no. Tap hasilaktrabani ko, parikyado. Ayingbi, mapira siya nakhangi. Karam na tamga naman o sukhangdi. Tumina adumak lady. Prem na. Mama, angang na hayri ba si amuk tatak siba? Mimina. Yengo hay, ibema. Hausik yung dalagpag matam natin nang bo. Layrik ka na pa doon na laygada ba matam ni? Exam loyra ka adumak layra ka ba ni ko? Yare, tami ko. Mimi phone fat kakay. Aying bi upay layti, karibo taurugan. Magi aning ba apa mana karino. Kari karam tauri, nong mata sumama na hang kibalaiti. Ayingbi, fondo piram laga magi kada sangi. Tongdo kam teng na nga sinduna, tiabawdo da layri ba layrik singdo amamamtang oy ni yengli. Karibo kaliba, mahagkagta na kangbani. Pantadi, para-parap siyang sinduna, layrik singdo loy na maglangkay rin. Famungdo da siyang sinduna, tumin na famtay. Namitugi numida ang imatam ni. Hostel lumi kaya lay nadri, exam loy bagi loy na magtok na kipamatam ni. Aying bigat halaga, makway tara muktan, shower ba hostel si dalay di ba? Sak sabatok na rin, magi kaada siyang nakri. Aying bi, kaadagi ka sila mada siyang sinduna, ta sinduna lay. Mamito siyo kiruk ying, kaadagi ako ay bato sinmatong na. Konse nga matataba yadi, masyado kampre kang. Ngay haki matung, pung taramuk ta silakling. Ngay hak layraga, warden gi sik lakadabani. Handak maragasi, angang suyam na laydre haya na warden sukara lay tukubong tawin. Aying bidi, magi kado da adumak masiling da tasin na layri. Tanja sidani, magi tiyabal da layri ba layrik to, matum ta hangtok siyarak to na, kanagom ba man na babagom na konjel taray. Aying bi, mamito kiruk tak nikna, adumak tasin na layri. Magi kagi ako ibsida, kanagom ba madumak laybagom na tawri. Hanggat anda siya to na, murong magi matawutam to na, layrik babagom na siya tawri. Amok siya gudong sinbagom na tawri. Amok siya kakak na nopagom na tawri. Aying bi kiba na loyri, kasi da samil piba dumak lepti. Tang na bamikuptak ang hawdo na aying bi, masyaga siya manaba ma, tongdo foot fawdok na siya ngay. Aying bi yam na kina, mamang magkatatauri ba duman na yengli. Mang da uri ba, mahaka siya manabido, tumin na leplam badagi, hing na kapturagli. Karom da kinokang na, tauri kong goya magkado diyan katli. Aduga, masyana masyabot haway law siya ki. Aying bi, wangang batokiri. Masin paw umsin nga ni kaukri. Masyamak imamangda, masyamak na tauri yado na, pere kauram badagi adumak lepri. Tasin no na famlam badagi, tabli tag ning na hogalay. Mitfam dudi sakpam madudagi na tay batawdi. Tanja sida, asiba taway yawdra ba haksang do, mamitfat pang turak do na, aying bi bumunlay nga ay. Suwang na warden do, numidangi sik lakpa do da, aying bigi kadagi kan na law kibagi makoldo tara do na siya silak.
ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯥꯗꯨ ꯏꯁꯥ ꯏꯁꯥ ꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯑꯌꯤꯡꯕꯤꯗꯤ ꯂꯩꯕ ꯎꯗꯦ. ꯋꯥꯔꯗꯦꯟꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ. ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯤ. ꯑꯗꯨꯕꯨ ꯑꯌꯤꯡꯕꯤ ꯎꯗꯦ. ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯕ꯭ꯔꯥ ꯈꯟꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯕꯒ ꯅꯥꯍꯩꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯀꯔꯤꯅꯣ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯏ. ꯋꯥꯔꯗꯦꯟꯗꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯇꯥꯁꯤꯜꯂꯨꯕꯗ ꯀꯥꯡꯈ ꯃꯈꯥꯗꯨꯗꯒꯤ ꯑꯣꯏꯅ ꯇꯥꯔꯛꯂꯤ. ꯋꯥꯔꯗꯦꯟꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯤ. ꯌꯥꯝꯅ ꯅꯛꯁꯤꯟꯕꯃꯛꯇꯤ ꯇꯧꯗꯨꯅ ꯅꯣꯟꯊꯥꯗꯨꯅ ꯐꯃꯨꯡ ꯃꯈꯥꯗꯨꯗ ꯌꯦꯡꯉꯤ. ꯋꯥꯔꯗꯦꯟꯗꯣ ꯃꯤꯍꯨꯜꯒ ꯆꯦꯟꯈꯠꯈ꯭ꯔꯤ. ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯌꯤꯡꯕꯤꯗꯣ ꯄꯤꯁꯛ ꯄꯤꯛꯅ ꯇꯥꯁꯤꯟꯗꯨꯅ ꯑꯃꯝꯕ ꯐꯃꯨꯡ ꯃꯈꯥꯗꯨꯗ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯅ ꯄꯥꯡꯗꯨꯅ ꯌꯦꯡꯉꯛꯏ. ꯋꯥꯔꯗꯦꯟꯗꯨꯁꯨ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯕꯒ ꯃꯤꯠ ꯆꯥꯟꯅꯔꯨꯔꯤ. ꯇꯨꯃꯤꯟꯅ ꯂꯩꯕ꯭ꯔꯥꯁꯨ ꯂꯩꯇꯦ. ꯃꯁꯥꯗꯨ ꯅꯤꯛꯄꯒꯨꯝꯅꯁꯨ ꯇꯧꯏ. ꯀꯤꯔꯨꯝ ꯀꯤꯔꯨꯝ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯗꯨꯅ ꯌꯦꯡꯂꯤ. ꯋꯥꯔꯗꯦꯟꯗꯨꯅ "ꯑꯌꯤꯡꯕꯤ, ꯑꯌꯤꯡꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯁꯤꯗ ꯊꯣꯛꯂꯛꯑꯣ." ꯈꯨꯝꯗꯦ ꯑꯌꯤꯡꯕꯤꯗꯣ ꯋꯥꯔꯗꯦꯟꯗꯨꯒꯤ ꯃꯇꯨꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ. ꯌꯥꯝꯅ ꯀꯤꯕꯒꯨꯝꯅꯁꯨ ꯇꯧꯏ. ꯋꯥꯔꯗꯦꯟꯗꯨꯅ ꯎꯗ꯭ꯔꯕꯁꯨ ꯑꯌꯤꯡꯕꯤꯒꯤ ꯃꯤꯠꯇꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯎꯔꯤ. ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯁꯛꯐꯝ ꯑꯗꯨ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯑꯌꯤꯡꯕꯤꯁꯨ ꯂꯥꯛꯎ ꯍꯥꯏꯕꯒꯨꯝꯅ ꯀꯧꯔꯤꯕꯗꯣ. ꯑꯌꯤꯡꯕꯤ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯊꯣꯔꯛꯂꯤ. ꯃꯈꯨꯠꯑꯣ ꯃꯁꯥꯑꯣ ꯇꯧꯗꯨꯅ "ꯆꯠꯈ꯭ꯔꯣ ꯍꯥꯏꯅꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤ." ꯋꯥꯔꯗꯦꯟꯗꯣ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯧꯇꯛ ꯆꯥꯔꯤ. ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯍꯣꯁꯇꯦꯜ ꯃꯄꯨ ꯑꯗꯨ ꯀꯧꯔꯨꯔꯤ. ꯍꯣꯁꯇꯦꯜꯗꯨꯗ ꯂꯩꯕ ꯁꯥꯇ꯭ꯔ ꯈꯔꯁꯨ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯕꯨ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯑꯣꯖꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯊꯥꯖꯤꯟꯈꯤ. ꯑꯌꯤꯡꯕꯤꯕꯨ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕꯗꯒꯤ ꯐꯃꯨꯡꯗ ꯑꯣꯏꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯇꯣꯛꯂꯤ. ꯑꯗꯨ ꯐꯥꯎꯕ ꯑꯌꯤꯡꯕꯤꯗꯤ ꯍꯟꯗꯦ. ꯀꯥ ꯍꯦꯟꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯃꯛ ꯎꯠꯂꯤ. ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ. ꯅꯝꯗꯨꯅ ꯆꯤꯡꯂꯕ ꯐꯥꯎꯕ ꯌꯥꯝꯅ ꯀꯟꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯀꯥꯗꯨꯒꯤ ꯃꯌꯥꯏ ꯃꯄꯥꯗꯨꯗꯅꯤ ꯃꯥꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯀꯥ ꯍꯦꯟꯅ ꯀꯤꯕꯒꯨꯝꯅ ꯇꯧꯔꯤꯕ. ꯍꯣꯁꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯕꯨ ꯋꯥꯔꯗꯦꯟꯗꯨꯅ ꯐꯤ ꯑꯆꯧꯕ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯀꯥꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯤ. ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯃꯁꯥ ꯏꯪꯊꯔꯛꯄꯒꯨꯝꯅ ꯇꯧꯔꯤ. ꯑꯌꯤꯡꯕꯤꯗꯣ ꯃꯁꯥꯗꯨꯗꯤ ꯂꯣꯏꯔꯦ. ꯋꯥꯈꯤꯕ ꯀꯌꯥꯗꯨꯅ ꯄꯣꯞ ꯇꯥꯔꯤ. ꯃꯈꯣꯏ ꯈꯔ ꯇꯧꯗꯨꯅ ꯑꯌꯤꯡꯕꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯤ. ꯑꯇꯣꯞꯄ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯍꯧꯏ. ꯃꯍꯩ ꯑꯀꯤꯕ ꯀꯌꯥꯁꯨ ꯐꯥꯎꯅꯍꯧꯏ. ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯍꯧꯏ. "ꯑꯁꯤꯒꯤ ꯀꯥꯁꯦ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯤꯀꯣ? ꯃꯤ 2 ꯁꯨꯔꯦ." "ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯀꯨꯏꯅ ꯂꯩꯅꯔꯨꯗ꯭ꯔꯕꯅꯤ. ꯃꯣꯏꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯃꯜꯂꯤ. ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ. ꯀꯥ ꯑꯍꯥꯡꯕ ꯃꯌꯥꯝ ꯂꯩꯁꯤꯕꯨ ꯀꯣꯛ ꯍꯣꯡꯗꯣꯛꯄꯤꯒꯦ ꯍꯥꯏꯗꯦ." ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯃꯥꯒꯤ ꯀꯥꯡꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯍꯧꯏ. ꯍꯣꯁꯄꯤꯇꯥꯜꯗꯅꯤ. ꯗꯣꯛꯇꯔꯁꯤꯡꯅ ꯑꯌꯤꯡꯕꯤꯗꯣ ꯋꯥꯍꯪ ꯍꯪꯗꯨꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯗ꯭ꯔꯤꯞ ꯌꯥꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯨꯗ ꯍꯤꯞꯇꯨꯅ ꯂꯩꯍꯜꯂꯤ. ꯄ꯭ꯔꯦꯝ ꯑꯃꯗꯤ ꯃꯤꯃꯤꯁꯨ ꯌꯧꯔꯛꯂꯤ. ꯄ꯭ꯔꯦꯝꯅ "ꯏꯕꯨꯡꯉꯣ, ꯑꯉꯥꯡꯁꯤꯕꯣ?" ꯍꯣꯁꯇꯦꯜꯒꯤ ꯃꯄꯨꯗꯣ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ. "ꯇꯥꯃꯣ, ꯑꯩꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ. ꯆꯥꯛ ꯆꯥꯕꯗꯣ ꯐꯖꯅ ꯑꯗꯨꯝ ꯌꯥꯎꯔꯝꯕꯅꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯛ ꯆꯠꯄꯗ ꯁꯨꯅ ꯇꯧꯔꯝꯕꯅꯤ." ꯑꯌꯤꯡꯕꯤꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯃꯛꯇꯤ ꯋꯥꯔꯗꯦꯟ ꯑꯃꯗꯤ ꯃꯄꯨ ꯑꯗꯨꯅ ꯃꯄꯥ ꯃꯃꯥꯒꯤ ꯃꯐꯝꯗ ꯇꯝꯊꯣꯛꯈꯤꯗ꯭ꯔꯦ. ꯄ꯭ꯔꯦꯝꯅ "ꯗꯣꯛꯇꯔꯗꯨꯕꯨ ꯀꯔꯣꯝꯗ ꯂꯩꯈꯤꯕꯖꯥꯠꯅꯣ? ꯑꯩ ꯑꯃꯨꯛꯇ ꯎꯅꯖꯒꯦ." "ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯣ ꯇꯥꯃꯣ. ꯑꯦꯛꯖꯥꯃꯤꯟ ꯇꯧꯕ ꯂꯣꯏꯈꯤꯕꯗ ꯃꯉꯥꯏꯔꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯎ ꯍꯥꯏꯔꯛꯀꯦꯅ ꯍꯥꯏꯔꯝꯕꯅꯤ." ꯃꯈꯣꯏꯁꯤꯡꯗꯣ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯅ ꯉꯥꯏꯔꯤ. ꯑꯌꯤꯡꯕꯤꯗꯤ ꯋꯥꯔꯨꯕꯅꯔ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ. ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯤꯡꯕꯤꯁꯤ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ. ꯑꯐꯕ ꯁꯥꯏꯀ꯭ꯔꯤꯇꯤꯁ ꯑꯃ ꯇꯥꯟꯅꯅꯕ ꯍꯥꯏꯗꯅ ꯗꯣꯛꯇꯔꯗꯨꯅ ꯁꯖꯦꯁ ꯇꯧꯔꯛꯈꯤ. ꯑꯍꯤꯡꯗꯣ ꯄ꯭ꯔꯦꯝ, ꯃꯦꯃꯤ ꯑꯃꯗꯤ ꯍꯣꯁꯇꯦꯜ ꯃꯄꯨ ꯑꯗꯨꯒ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯂꯩꯔꯤ. ꯁꯣꯝꯗꯅ ꯑꯉꯥꯡ ꯉꯥꯛꯇ ꯊꯥꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯋꯥꯔꯗꯦꯟꯗꯣ ꯑꯗꯨꯃꯛ ꯍꯜꯍꯟꯈ꯭ꯔꯤ. ꯑꯍꯤꯡꯒꯤ ꯃꯇꯝ. ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯇꯨꯝꯊꯅꯕ ꯍꯧꯈ꯭ꯔꯕꯅꯤ. ꯏꯆꯤꯛ ꯆꯤꯛꯏ ꯑꯀꯣꯏꯕꯗꯣ. ꯑꯌꯤꯡꯕꯤ ꯃꯃꯤꯠ ꯎꯏꯁꯟꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯣꯔꯤꯗꯣꯔ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯃꯁꯥꯗ ꯐꯥꯎꯔꯛꯄꯒꯨꯝꯅ ꯇꯧꯏ. ꯃꯃꯤꯠ ꯎꯏꯁꯜꯂꯝꯕꯗꯒꯤ ꯐꯠ ꯄꯥꯡꯊꯣꯔꯛꯏ. ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯎꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯥꯏꯕꯪꯗꯁꯨ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯞꯂꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤ. ꯃꯥꯒꯤ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯄꯒꯨꯝꯅꯁꯨ ꯇꯧꯔꯤ.
Ayingbi pakatpa saktamga loinana kagya koibdo koyeng. Mapa mama loinamang isisina tumthakri. Ayingbi mapawa hek kauwe taubaga thongdo kokok thilai. Masana masabu hingmani haiba fawa thaserakri. Hingdunabu kari kanagani mama mapagi apamasu piba ngamlaroi haidana wakhalduda jat kaya khalai. Leptana aduki matik wakhal piksilakli. Mama mapadu kaubugi mahutta thongduda munna yengduna sirabasu yare haibagi matagumna harawa nungaiba awaba akiba amattagi mami tadana thongduda sumtringna yengli. Ongdo thilambadagi matomda tapna hangtorakpagumna tawi. Ayingbi sakam hongri adumak munna yengli. Thongdo hangtoklaga karigo masam yamna sangba masak uba fangdabi ni piyama sangai. Ayingbi hiplambadagi tapna haugatagli. Masada yalariba singda loinamak lauthoklaga famungdudagi kumthagi tawi. Mana sumna tawasida famungda nga thaduna tumliba mapa premdo mikap thorakli. Bema kaiduno haugatkanu ni nangbo. Si hainuna premdo masagi nakta paraprap sangsil. Ayingbi mapadi yengdi thungsila sumda dumak yengli. Masado yamna suanba oibanina prem na dumak faduna famungduda hibali. Prem masagi matawda ubada thamoi kairi. Pumnamak singa se masani haiduna makoina warakli bani haiduna kahenman khibadagi. Ayingbi da faurang badaba singdo prem loina makhang. Prem na bema hayeng nong hek ngan bagane yumna salasi. Adugani babana koiba pupitoinida. Lairika pahalaroi isana pamsaba zagoido adumak salani. Ayingbi kumdi mapada mapira sendani yengli. Mathangi ayuktoni Ayingbi hospital dudagi puthakri. Prem yamna kanna hotnaduna masabu fagalakna bakhotnasi. Adubu Ayingbi di mangmangduna laiba sao thau yadaba iyai hainingdaba wakal haksang paksinduna laiba pumnamak singa silepti. Tha khara hausinkri. Ayingbi pibam hajik fagalakpagumna tawi. Talaksida memidi penabana piktali. Masung mamanabi kayagi masa masusing NEET exam thanaba yauri aduga khalakpasu yaukri. Mana kuinadagi khanjarakpa mamanabi singi mamang mari mata singi mamang dallenagi khankibado phangdre khanduna tomta purok saksai. Ayingbi pibam khajik phagalakpa ubaduda ngangta ngangbi magi ningba thungdre haidana premna fana honarabasu memigi isaudi loiba naiti. Mimina khalibana ayingbi wakhal laina se karisu natti adumak fakhini haidana khalibani. Ayeng haksit khakta ngai sirakli 12 exam su haidorakadaba. Ayingbi madugi khallubada hena masadu su laifam sahum khanglak si tawraga kaidoba madu tawragana kari tawba mak wangatragana kari tawba sira haina fawa khanjari. Wakhal aduki matik pikshan krimakto. Numit humnegi matungni makoige 12 exam do haidorakli. Ayingbi oikliba phiba maduga hayuragadi 17 position de yaurakpasi thagatningai. Adubu memidi khallubaga oirakpaga tayonare haidana masabu masana tabagumna ka hena thina ngangba saiba tawki. Memigi matawduda premsu masanupigi khanmada pakhatladuna memibu ngangba saiba tawki. Adubu memi prem laitaba matamda hektamak ayingbibu ngangi sai. Ayingbi na naribado nasinaribani haidana fawba haibiki. Ayingbi nongmagi hinningbagi wakhalda sumna thaiba horki. Mimina yamna saklibase ataigi natti. Makoigi laikai adudagi ayingbiga class manaba amana ayingbidagi henkhiba sinani. Asaudo tainafam khangdraduna masanupida pangtaida tainai. Nongmoy numitni saksaba toklaba matungi. Ayingbi magi kada sangduna pothanaba tawri. Premsu saksanaba masatkibadagi halaktri. Memi isaw kan langli. Isa pokpagi mahinini yalibase asawba ma yalibase. Naraga na nare nadringaydadi lairik ado patsana pabadi yai haibani ko. Ayne wayam na ngangningi. Sidagi dine tauro nangna apamba. Fanaba sinba ayna aranbi tare. Ikaidra haibanida ayna dia somda
top 5 positionꯒꯤ ꯃꯅꯨꯡꯗ ꯆꯠꯂꯛꯀꯅꯤ ꯍꯥꯏꯗꯅ ꯑꯁꯥꯒ ꯇꯧꯔꯨꯔꯤꯕꯅꯤ ꯑꯗꯨꯒ ꯍꯩ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔ ꯅꯪꯕꯣ ꯃꯄꯥꯜꯒ ꯊꯣꯛꯂꯛꯀꯅꯨꯅꯦ ꯑꯌꯤꯡꯕꯤ ꯃꯄꯤꯔꯥ ꯁꯤꯟꯊꯅ ꯃꯃꯥꯒꯤ ꯃꯤꯆꯩꯁꯤꯡꯗꯨ ꯇꯥꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯈꯧꯈꯤꯕꯅ ꯄꯨꯡ ꯐꯥꯅ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯃꯤꯃꯤꯒ ꯄ꯭ꯔꯦꯝꯒꯗꯤ ꯇꯨꯝꯊꯈ꯭ꯔꯕꯅꯤ ꯑꯌꯤꯡꯕꯤ ꯇꯨꯝꯊꯕ ꯌꯥꯗꯅ ꯃꯃꯤꯠꯇꯨ ꯏꯔꯥꯎ ꯂꯥꯎꯅ ꯄꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯋꯥꯈꯜ ꯈꯟꯗ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯖꯥꯠ ꯖꯥꯠ ꯎꯔꯛꯏ ꯍꯥꯏꯕꯗꯨꯅꯤ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯐꯝꯂꯤꯉꯩ ꯑꯌꯤꯡꯕꯤꯒꯤ ꯃꯤꯠꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯥꯟꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯣꯏꯁꯤꯜꯂꯨꯗꯤ ꯑꯌꯤꯡꯕꯤꯗꯣ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯡꯇꯣꯔꯛꯂꯤ ꯑꯗꯨꯒ ꯃꯤꯃꯤꯗꯣ ꯑꯁꯥꯎꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯉꯛꯏ ꯑꯌꯤꯡꯕꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯅ ꯐꯃꯨꯡꯗꯨꯒꯤ ꯀꯥꯆꯤꯜꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯤꯃꯤꯗꯣ ꯒꯝ ꯒꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯑꯌꯤꯡꯕꯤꯒꯤ ꯃꯈꯧꯔꯤꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯀꯟꯅ ꯃꯦꯠꯁꯤꯜꯂꯤ ꯑꯌꯤꯡꯕꯤ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯃꯤꯃꯤꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯑꯌꯤꯡꯕꯤꯒꯤ ꯃꯈꯧꯔꯤ ꯃꯦꯠꯅ ꯃꯦꯠꯅ ꯃꯤꯃꯤꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯁꯥꯗꯨ ꯃꯩꯅ ꯊꯥꯖꯤꯟꯕꯗ ꯆꯥꯛꯊꯦꯛꯂꯒ ꯁꯧꯗꯣꯛꯄꯒꯨꯝꯅ ꯃꯍꯤ ꯑꯣꯔꯣ ꯑꯣꯔꯣ ꯂꯥꯡꯊꯔꯛꯇꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯁꯥꯗ ꯏꯁꯤꯡꯅ ꯖ꯭ꯋꯥꯏ ꯇꯥꯔꯛꯄꯒꯨꯝꯅ ꯂꯣꯏꯅꯃꯛ ꯃꯍꯤ ꯂꯥꯡꯊꯣꯛꯂꯒ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯑꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯏ ꯃꯤꯠꯀꯨꯞꯇꯨꯗ ꯀꯔꯤꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯁꯥꯗꯨ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯥꯎꯈꯤꯕꯗꯨꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯇꯥꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ ꯐꯃꯨꯡꯗꯨꯗꯒꯤ ꯍꯦꯟꯗ꯭ꯔꯤ ꯑꯌꯤꯡꯕꯤꯗꯣ ꯃꯃꯤꯠ ꯑꯗꯨꯁꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯑꯗꯨꯃꯛ ꯀꯥꯗꯣ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯃꯥꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯂꯦꯞꯇꯅ ꯀꯌꯥꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯁꯦꯟ ꯃꯔꯥꯡ ꯁꯛꯄꯝ ꯀꯌꯥꯁꯨ ꯎꯕ ꯍꯧꯔꯛꯂꯤ ꯑꯀꯤꯕꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯗꯨ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥ ꯑꯗꯨꯗ ꯁꯨꯝꯇ꯭ꯔꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯈꯣꯜꯗꯤ ꯊꯣꯛꯍꯟꯗ ꯀꯞꯇꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯂꯤ ꯊꯣꯡꯅꯥꯎꯗ ꯂꯦꯞꯂꯤꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯂꯧꯔꯤꯕꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯤ ꯑꯌꯤꯡꯕꯤꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯣꯡꯊꯈ꯭ꯔꯤ ꯑꯃꯨꯛꯀꯁꯨ ꯀꯟꯅ ꯂꯥꯎꯏ ꯑꯌꯤꯡꯕꯤꯗꯣ ꯐꯃꯨꯡꯗꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯀꯥꯡꯈ ꯃꯈꯥꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯈꯥꯡꯂꯤ ꯃꯥꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤꯔ ꯑꯁꯤꯕ ꯍꯥꯏꯕꯗꯨꯅ ꯃꯍꯥꯛꯄꯨ ꯇꯠꯇꯅ ꯀꯧꯕꯒꯨꯝ ꯇꯧꯔꯤ ꯍꯟꯗꯛꯇꯤ ꯄ꯭ꯔꯦꯝꯗꯣ ꯃꯆꯥꯅꯨꯄꯤꯅ ꯂꯥꯎꯈꯤꯕꯗꯨ ꯇꯥꯍꯧꯔꯕ ꯃꯥꯜꯂꯤ ꯃꯤꯃꯤꯕꯨ ꯍꯧꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯑꯌꯤꯡꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯡꯈ ꯃꯈꯥꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯃꯆꯤꯜꯗꯨ ꯃꯦꯟꯁꯤꯟꯖꯗꯨꯅ ꯂꯩꯔꯤ ꯃꯃꯥꯡꯗ ꯁꯪꯁꯪꯅ ꯎꯔꯤ ꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛ ꯑꯗꯨꯗ ꯊꯥꯔꯤꯕ ꯂꯥꯏꯔꯤꯛ ꯊꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯈꯣꯡ ꯌꯥꯟꯊꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯤꯕꯗꯣ ꯁꯣꯝꯗꯅ ꯄ꯭ꯔꯦꯝꯒ ꯃꯤꯃꯤꯒꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯃꯤꯅ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯇꯨꯝꯂꯝꯒꯅꯤꯌꯦ ꯍꯧꯖꯤꯛꯄꯨ ꯇꯨꯝꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯄ꯭ꯔꯦꯝꯅ ꯑꯩꯕꯨ ꯃꯪꯂꯅꯦ ꯂꯥꯎꯈꯤꯕꯒꯨꯝ ꯇꯧꯏꯗ ꯃꯤꯃꯤꯅ ꯃꯪ ꯑꯣꯏꯔꯝꯅꯤꯀꯣ ꯂꯥꯎꯔꯕꯗꯤ ꯑꯩꯁꯨ ꯇꯥꯔꯣꯏꯗ꯭ꯔꯣ ꯄ꯭ꯔꯦꯝ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯃꯅꯨꯡꯗꯒꯤ ꯀꯔꯤꯁꯨ ꯇꯥꯔꯛꯇ꯭ꯔꯕꯗꯨꯗ ꯃꯪ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯃꯆꯥꯅꯨꯄꯤꯕꯨ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯝꯃꯤ ꯌꯥꯝꯅ ꯀꯟꯅ ꯀꯧꯕꯗꯤ ꯅꯠꯇꯦ ꯁꯣꯝꯗ ꯑꯌꯤꯡꯕꯤ ꯑꯗꯨꯗꯤ ꯃꯄꯥꯅ ꯀꯧꯔꯤꯕꯗꯨ ꯆꯪꯕ ꯅꯠꯇꯦ ꯑꯀꯤꯕ ꯀꯌꯥꯗꯨ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯃꯤꯃꯤꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯍꯟꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯄ꯭ꯔꯦꯝ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯇꯤ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯇ꯭ꯔꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯗꯨ ꯍꯧꯒꯠꯃꯟꯗꯕꯗꯨꯗ ꯃꯤꯃꯤꯗꯨ ꯑꯌꯤꯡꯕꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯊꯦꯡꯅ ꯍꯧꯒꯠꯂꯤ ꯍꯥꯏꯗꯨꯅ ꯆꯩꯔꯒꯦ ꯈꯟꯅ ꯂꯥꯛꯄꯒ ꯆꯞ ꯆꯥꯅꯔꯤ ꯊꯣꯡꯗꯣ ꯒꯝ ꯒꯝ ꯀꯟꯅ ꯊꯤꯟꯗꯨꯅ ꯑꯌꯤꯡꯕꯤꯕꯨ ꯀꯧꯔꯤ ꯕꯦꯃꯥ ꯕꯦꯃꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗ꯭ꯔꯤ ꯄ꯭ꯔꯦꯝꯁꯨ ꯇꯥꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯄ꯭ꯔꯦꯝꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯀꯥꯗꯨꯗ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯗꯤ ꯐꯃꯨꯡꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯐꯩꯖꯨꯞꯅ ꯆꯤꯡꯕꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯗꯣ ꯑꯅꯤꯗꯣ ꯀꯥ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯗꯤ ꯎꯗꯦ ꯀꯣꯟꯅ ꯊꯪꯗ ꯃꯤꯃꯤꯅ ꯀꯥꯡꯈ ꯃꯈꯥꯗꯨꯗ ꯌꯦꯡꯂꯨꯕꯗ ꯑꯌꯤꯡꯕꯤꯗꯣ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯕꯦꯃꯥ
ꯕꯦꯃꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯑꯏꯪꯕꯤꯗꯣ ꯂꯦꯡꯕ ꯐꯥꯎꯕ ꯂꯦꯡꯗꯦ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯃꯦꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯏꯪꯕꯤꯕꯨ ꯄꯨꯊꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯋꯥꯈꯜ ꯐꯥꯎꯕꯗꯤ ꯂꯥꯛꯂꯤ ꯄ꯭ꯔꯦꯝꯒ ꯃꯦꯃꯤꯒꯗꯣ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯤ ꯀꯔꯤꯅꯣ ꯇꯧꯒꯗꯕ ꯈꯪꯁꯤꯜꯂꯛꯇ꯭ꯔꯤ ꯗꯣꯛꯇꯔꯗ ꯐꯅ ꯄꯨꯈꯠꯂꯕꯁꯨ ꯀꯥꯟꯅꯕ ꯐꯪꯗꯕꯒꯨꯝ ꯇꯧꯔꯤ ꯍꯧꯖꯤꯛꯇꯗ ꯃꯦꯃꯤꯗꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯔꯛꯏ ꯃꯁꯥ ꯑꯁꯤꯗ ꯉꯥꯡꯕ ꯆꯩꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄ꯭ꯔꯦꯝ ꯑꯃꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯃꯥꯏꯕꯤ ꯑꯃ ꯀꯧꯔꯨꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯤꯃꯤꯁꯨ ꯀꯔꯤꯅꯣ ꯂꯣꯏꯁꯤꯜꯂꯤ ꯑꯏꯪꯕꯤ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯝꯕꯗꯒꯤ ꯃꯃꯤꯠ ꯐꯠ ꯄꯥꯡꯊꯣꯔꯛꯏ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯃꯥ ꯃꯦꯃꯤꯗꯣ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯏꯪꯕꯤ ꯃꯃꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯏ ꯃꯦꯃꯤꯗꯣ ꯉꯁꯤꯗꯤ ꯑꯏꯪꯕꯤꯗ ꯐꯨꯕ ꯆꯩꯕ ꯇꯧꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯐꯤ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯅꯪꯕꯨ ꯍꯤꯡꯅꯤꯡꯂꯤꯕ꯭ꯔꯣ ꯍꯪꯂꯛꯂꯤꯕ ꯋꯥꯗꯨꯗ ꯑꯀꯤꯕ ꯐꯥꯎꯏ ꯑꯏꯪꯕꯤꯗꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯀꯤꯕ ꯄꯥꯈꯠꯄꯒꯤ ꯃꯃꯤꯗꯤ ꯇꯥꯕ ꯎꯗꯦ ꯃꯦꯃꯤꯅ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯔꯤ ꯅꯥꯔꯦꯅ ꯁꯨꯝ ꯂꯩꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯄꯔꯤꯈ꯭ꯌꯥꯗꯁꯨ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯕ ꯉꯝꯗꯦ ꯅꯪꯗꯤ ꯁꯤꯈꯤꯕꯅ ꯐꯠꯇ꯭ꯔꯣ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯑꯁꯦꯡꯕ ꯃꯃꯥ ꯅꯠꯇꯦ ꯋꯥꯈꯜꯅ ꯑꯣꯏꯕ ꯋꯥꯈꯜꯅ ꯈꯟꯕꯗꯨ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯔꯛꯄꯅꯤ ꯑꯏꯪꯕꯤ ꯐꯤꯕꯝ ꯑꯃ ꯇꯧꯔꯕꯅꯤ ꯍꯤꯗꯥꯛ ꯆꯥꯔꯕꯁꯨ ꯇꯨꯝꯕꯗ ꯑꯃꯗꯤ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯕꯅꯤ ꯃꯁꯝ ꯐꯥꯎ ꯌꯥꯝꯅ ꯀꯦꯜꯂꯤ ꯃꯃꯤꯠ ꯏꯀꯨꯠ ꯀꯨꯠꯁꯜꯂꯤ ꯃꯤꯠꯈꯥꯗꯨꯁꯨ ꯃꯨꯔꯤ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯑꯏꯪꯕꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯪꯗꯨꯅ ꯂꯩ ꯋꯥꯈꯜꯅ ꯁꯥꯒꯠꯄꯅꯤ ꯃꯦꯃꯤꯒꯤ ꯁꯛꯇꯝꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁꯦ ꯐꯤꯁꯤꯅ ꯌꯥꯟꯊꯠꯂꯣ ꯁꯤꯖꯈ꯭ꯔꯣꯁꯦ ꯍꯟꯗꯛꯇꯤ ꯑꯏꯪꯕꯤꯗꯣ ꯍꯩꯔꯨꯡ ꯍꯧꯒꯠꯂꯛꯂꯤ ꯐꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯤꯗꯣ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯂꯧꯈꯠꯂꯤ ꯃꯤꯠꯀꯨꯞꯇꯨꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯃꯥꯟꯅꯕꯤ ꯀꯌꯥꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯈꯤꯕ ꯀ꯭ꯂꯥꯁ 5 ꯇꯝꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯈꯪꯍꯟꯗꯅ ꯁ꯭ꯀꯨꯜꯒꯤ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯔꯨꯕꯒꯤ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖꯈꯤꯗꯕ ꯑꯏꯪꯕꯤ ꯇꯞꯂꯤ ꯍꯧꯒꯠꯂꯤ ꯃꯈꯨꯠꯇꯨꯅ ꯐꯤꯗꯨ ꯁꯦꯠꯅ ꯄꯥꯏꯁꯤꯟꯈ꯭ꯔꯤ ꯄꯨꯡ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯤ ꯃꯦꯃꯤ ꯆꯥꯛꯈꯨꯝꯗ ꯃꯁꯥꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯁꯤꯜ ꯂꯥꯡꯂꯤꯉꯩ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯂꯨꯗ꯭ꯔꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕ ꯄ꯭ꯔꯦꯝ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯗ ꯍꯜꯂꯛꯏ ꯃꯦꯃꯤꯅ ꯃꯣꯏ ꯕꯕꯥ ꯀꯝꯗꯧꯔꯦ ꯄ꯭ꯔꯦꯝꯅ ꯈꯪꯗ꯭ꯔꯦꯗ ꯃꯃꯥ ꯉꯁꯤꯗꯤ ꯁꯪꯉꯣꯏꯅ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯏꯅꯦ ꯑꯩꯅ ꯈꯪꯕ ꯃꯈꯩꯗꯤ ꯑꯩꯁꯨ ꯆꯠꯇꯨꯅ ꯍꯪꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯍꯦꯛ ꯁꯪꯍꯧꯗꯦꯗ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯇꯧꯔꯁꯤ ꯑꯉꯥꯡꯁꯤ ꯃꯁꯥꯁꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨꯅ ꯁꯪꯕ ꯀꯥꯟꯗ ꯇꯧꯔꯁꯤ ꯄ꯭ꯔꯦꯝꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯅꯗꯨꯅ ꯑꯅꯤꯗꯨ ꯆꯥꯅꯕ ꯄꯨꯁꯤꯟꯗꯨꯅ ꯑꯏꯪꯕꯤ ꯀꯥꯗ ꯆꯪꯉꯛꯏ ꯃꯦꯃꯤꯅ ꯍꯥꯟꯅ ꯆꯪꯈꯤꯕꯅꯤ ꯄ꯭ꯔꯦꯝ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯍꯣꯡꯗꯣꯛꯂꯨꯔꯒ ꯊꯣꯛꯂꯛꯄꯗꯅꯤ ꯀꯣꯟ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯄ꯭ꯔꯦꯝ ꯈꯣꯡꯂꯩ ꯈꯔ ꯊꯨꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ ꯃꯦꯃꯤꯗꯣ ꯊꯣꯡꯖꯦꯜ ꯄꯥꯜꯂꯗꯨꯗ ꯆꯞ ꯌꯨꯡꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯨꯠꯇ ꯄꯥꯏꯕ ꯀꯣꯟꯗꯣ ꯃꯈꯥꯗ ꯇꯥꯗꯨꯅ ꯆꯥꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯂꯤ ꯄ꯭ꯔꯦꯝꯅ ꯀꯔꯤꯅꯣ ꯃꯃꯥ ꯀꯣꯜꯂꯤꯛꯀꯥꯁꯦ ꯂꯣꯏꯅꯃꯛ ꯆꯈꯥꯏꯔꯦꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯆꯪꯁꯤꯜꯂꯨꯕꯗ ꯄꯨꯡꯉꯛꯉꯛꯈ꯭ꯔꯤ ꯕꯦꯃꯥ ꯈꯣꯟꯖꯦꯜ ꯊꯛꯅꯤꯡꯅ ꯀꯧꯗꯨꯅ ꯇꯞꯂꯤ ꯆꯪꯁꯤꯜꯂꯤ ꯄ꯭ꯔꯦꯝ ꯃꯦꯃꯤ ꯂꯦꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯅ ꯑꯗꯨꯃꯛ ꯄꯥꯡꯂꯤ ꯑꯗꯨ ꯃꯄꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ ꯑꯏꯪꯕꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯏꯈꯤꯕ ꯐꯤ ꯑꯗꯨꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨꯃꯛꯇꯗ ꯃꯇꯣꯝꯗ ꯃꯊ꯭ꯋꯥꯏ ꯊꯥꯖꯔꯝꯂꯤ ꯃꯦꯃꯤ ꯑꯃꯗꯤ ꯄ꯭ꯔꯦꯝ ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯇꯦꯡꯊꯥꯔꯤ ꯃꯦꯃꯤꯅ ꯃꯃꯥ ꯂꯥꯜꯂꯦ ꯕꯦꯃꯥ ꯃꯃꯥ ꯂꯥꯜꯂꯦ ꯁꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯍꯜꯂꯛꯈꯨꯋꯣ ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯁꯤꯜꯂꯛꯈꯤꯗ꯭ꯔꯦ ꯃꯦꯃꯤꯗꯣ ꯄ꯭ꯔꯦꯝꯁꯨ ꯑꯗꯨꯃꯉꯥꯏ ꯃꯁꯥꯕꯨ ꯀꯧꯗꯨꯅ ꯄꯦꯟꯗꯨꯅ ꯈꯣꯡꯉꯩ ꯀꯞꯆꯔꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯏꯪꯕꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯑꯏꯪꯕꯤꯅ ꯑꯀꯣꯟꯕꯗ ꯂꯩꯔꯨꯕ ꯍꯣꯁꯇꯦꯜꯗꯨꯗꯅꯤ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯄꯨꯟꯅ ꯐꯝꯍꯟꯗꯨꯅ ꯍꯣꯁꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ ꯑꯏꯪꯕꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ
Ay yamna nungayti. Ay asida layramba angang ani suri. Asumna mama mapage pressure na henman kiduna khangma ngamdraduna laibak thiba thodokse thokiba. Aduna angang sa nakhoina nungairakdaba karigong wakhal waba lairaklabasu singnagan. Nakhoigi miss amadi ainguna mayek sena hayo. Nasana nasagi tawba ngambagi sang khangjagadaban. You have to set your own limit siya hayena parents ki watagan haybanati. Matungda aingbi amadi magi kaduda hana layramba angang adugi tawdoksi. Amuk hana thoglakdaba oisano. Aingbi laikhidraba matung tha khara hausinkri. Adubu ngasisu hayengsu hangsisu punsigi oina mimigi thamoidu suduna layrakli. Laysu layri adumaksu laikhigani. Masani haidana mahakna ngammi matagum tawkriba kaya singaduna piramba sainako. Wari asi matang asida loisinjari. Wari asi pathoksiba matamda soikilankiba yaurabasu mayamna ngakpigani. Amuka na bikas NBS na mayamboy kong no na korumjari.